My name is Malem Thongam. I am transgender activist from Manipur. I journey se maruoina Manipur da hojik thoiba chahi ani makhai helaba crisis asigo mari leinana Manipur da matam sangna peace porakpa ngamdadana leiriba asigi matangda community ani gi marakta hojik misunderstanding gi pot ama leiriba se kitang do su solve tawba ngamhangadra aduga idea of Manipur gi kaidharuraba masakto amuk halak hanba ngamgadra haibagi wakhalonda aihangna Manipuri ama oina aduga Indian ama oina India gi leiriba apunbagi idea of India haibagi masakto hena mapangal kankhat hanningbagi wakhalonda aihaki cycling for Manipur pitch haiba journey si handaki haukiba 2nd October dagi Delhi gi Qutub Minar dagi ai adumaina start tawjare harakanda UP Bihar West Bengal aduga Assam phawbadi mafam mafam dagi public mayam amadi mafam mafam dagi leirengba security mayam gi matenga loinana mafam si phawbadi ai yawjaragle aduga India government ki side tagi su aina chatpagi ayabasi Assam baw khaktani makoina pibirakpasi adubu aigi safety gi yengaga Nagaland amadi Manipur yawba phawgidi moina aigi security arrangement tawbidre adu moina mak aihaki pandamdi Manipur da peace and normalcy hanjan haningba mioi ama oina aihaki ining tamna national highway singda ai cycle thoroga chatpa haibase aihaki apambani aduna aihaki ngasi aihangna thamjariba wakhalon siga mari leina aihaki Imphal yawdaba yadabanina cycle thoroga kangpokpi lanjanba haibase aigi aim ni adubu Manipur government ki side tagi santi hanjalaknaba honariba aduga India government ki maikai dagi santi hanjanaba honariba asida aihangna tawjariba thabaksi government ki against nate anti India gi wakhalon da sunate government ki thabakta support tawba adugumba journey ama oibanina aihangna lakadoriba khongchasigi matangda government ki side tagi matik chaba security pibiyu aduga aihangna mau gate yawraba matamda kangpokpi lanjalaknaba honabada government ki side tagi security pibirakta taragasu aigi oinadi adumak kangpokpi lansalaga chatkani haiba wafamse haijari loinana aihangna kangpokpi lansalaga chatpa matamda aigi famda makhal kyagi attack sing tawrakpa yai tawraktaba yai adu ai hatkiba yai hatkidaba yai adum oinamak Manipuri ama oina Indian ama oina ai national highway singda ining tamna chachage free movement phanganbiyu Manipur da peace and normalcy hanjilaknaba honabada India gi citizen khungji mang asu mateng pangbiyu haiba wafamse haijari.